Manipur Central Jail Shajiwa Leiba Inmate Singna Saba plastic Mora Thumok amadi handbag Nachingba open cell ngasi jail asigi ground Pangthokhre Thoramaduga Mari Lainana Manipur Central Jail Shajiwagi Superintendent SK Bhadrikana Hai Manipur Central Jail Shajiwa Leiba Inmate Singna Saba vocational products open cell ama Pangthokkhre si maru oina lamdam asigi miyamda khanghanningbadagi pangthokpane vocational products puthokliba jail manung industry ase kumjali singani taramari da lingkhatkibane inmate singna sajaba vocational products ase kumjali singani taranipal ki sangai festival da so stall ama hangduna promote tawki jail authority na so vocational products sem sariba inmate singda matik chaba khuchumal pire khuchumal khakti natana inmate sing asida work culture ama sagatuna hayek jail dagi thokraba matungda hingnabagi lambi ama oijaba yanabagi damma vocational training sing ase pibane Amaromda jail manungda lairiba inmate sing ase mathau chilhanba yamnamak tangai phade sufam nompham khanglaktabadagi wakhalana chakhibasu yai atei achauba state sing de jail manungda achauba industry kaya lingkhatuna inmate sing thabak marang kaina pire Manipur gumba apikpa state asida de convictaba prisoners masingso yamdabanina atei state singi jail singda tawnariba adugumna de tawbangamde adubu angamba thakta upgrade tawnabadi hotnare athuba matamda carpentry section ama hangdoktuna furniture gi polam sing marang kaina puthokpa ngamna ba khonagani haina so mahakna makhata khe ngasi se akhoi Manipur Central Jail Shajiwa da Leiba akhoi inmate singna sajaba akhoi vocational product haita ko Mora gumba akhoi Thumok gumba kai se akhoi sum khara prisoner singna sajari bise mayam da khanganing badagi sum ngasi gi kano se thorom je pangthok sabni yam singna haragadi akhoi sigi akhoi vocational training haga da akhoi jail gi industry se 2014-15 adwaidagi open tawba hogibni ko aduga akhoi moina sajaba product mayam do khoina nahawai akhoi sangai festival da 2018 adwaida su corona gi mamang hai tare do khoida khara kanu ge akhoi keno ma stall ama lauraga mana ju khara yonjagi ko matam du da aduga akhoi sigi yoliba pose moina sajari pose khoina makhoi keno ne waste ki type ta akhoi paisa dum pi ma keno hai tare ko adu tasingna amorom da haragadi hojiki waste tu khakta sunataba moina hay yelagi thokhraga mogi simpham mo oibiya ba ma adugi ju tawjabani